ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ ꯊꯥꯅꯤꯜ ꯃꯥꯒꯤ ꯃꯇꯥꯎ ꯁꯥꯃꯨꯒ ꯁꯛꯍꯦꯟꯕꯤꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯥꯃꯨꯅ ꯑꯩꯈꯣꯏꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤꯁꯦ ꯑꯩꯅ ꯁꯤꯟꯗꯨꯅ ꯁꯛꯍꯦꯟꯕꯤꯅ ꯀꯣꯏꯅꯍꯟꯕꯁꯤ ꯀꯥꯏ꯫ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯋꯥꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯖꯗꯔꯦ ꯑꯗꯨꯗ ꯅꯪꯕꯨꯗꯤ ꯅꯃꯥꯅꯤꯅ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏ꯫ ꯑꯩꯅꯒ ꯅꯣꯏꯗ ꯆꯪꯂꯛꯄ ꯎꯕꯁꯦ ꯃꯅꯥꯇꯣꯟꯗꯣ ꯁꯅꯥꯕꯨꯟꯃꯨꯛꯀ ꯆꯥꯎꯔꯒ ꯂꯩꯔꯦꯗꯅ꯫ ꯅꯪ ꯁꯨꯕ ꯂꯩꯁꯥꯕꯤ ꯌꯦꯡꯈꯤꯗꯦ ꯍꯥꯏꯗꯦ ꯑꯩꯈꯣꯏ ꯏꯃꯥ ꯍꯅꯨꯕꯤꯗꯨꯗ ꯌꯦꯡ ꯂꯩꯔꯕ ꯀꯩꯅꯣ? ꯍꯩꯅꯗꯦ! ꯃꯤꯠꯃꯥꯡ ꯑꯁꯤ ꯂꯩꯕꯒꯤ ꯎꯕꯗꯣ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ, ꯑꯗꯨ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯎꯕꯗꯣ꯫ ꯌꯥꯔꯦ, ꯑꯩꯈꯣꯏ ꯏꯃꯥꯗ ꯌꯦꯡꯗꯅꯕ ꯅꯪꯒꯤꯁꯨ ꯑꯩꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯉꯥꯡꯕꯤꯗꯨ ꯁꯦꯝꯕꯤꯔꯒꯦ꯫ ꯀꯔꯤ? ꯑꯩꯅ ꯉꯥꯡꯕꯤꯗꯨ ꯀꯣꯏꯗꯣꯏꯕ? ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯞ ꯆꯥꯔꯒ ꯂꯩꯖꯔꯒꯦ ꯏꯕꯨꯡꯉꯣ꯫ ꯅꯪꯅ ꯃꯈꯣꯏ ꯈꯨꯜꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯈꯜꯂꯒ ꯀꯣꯏꯈ꯭ꯔꯦ, ꯑꯗꯨꯒ ꯑꯩꯕꯨꯅ ꯅꯨꯄꯤ ꯑꯣꯏ ꯅꯨꯄꯥ ꯑꯣꯏ ꯃꯦꯟ ꯃꯥꯟ ꯇꯥꯗꯕ ꯑꯗꯨ ꯀꯣꯏꯌꯨ ꯀꯥꯏꯗꯨꯗꯤ ꯈꯔ ꯐꯖꯕ ꯋꯥꯠꯇ꯭ꯔꯣ? ꯅꯨꯄꯥ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕꯗꯣ ꯂꯧꯕꯅ ꯐꯠꯇ꯭ꯔꯣ? ꯅꯪꯅ ꯈꯔ ꯇꯟꯕꯗꯨꯗ ꯍꯌꯦꯡ ꯁꯨꯗꯅ ꯐꯝꯗꯅ ꯂꯩꯔꯁꯨ ꯃꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯛꯄ ꯉꯝꯗꯣꯏꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯑꯣꯏꯅ ꯂꯧꯔꯣꯗꯅ꯫ ꯐꯝꯖꯥ ꯆꯥꯔꯕꯁꯨ ꯐꯪꯒꯅꯤ꯫ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯁꯤꯕꯨ ꯄꯨꯡ ꯊꯔꯣꯏ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯁꯣꯝꯅꯗꯤ ꯐꯖꯩꯗꯣ, ꯐꯖꯃꯟꯗꯅ ꯆꯍꯤ 30 ꯁꯨꯗꯧꯔ ꯐꯥꯎꯕ ꯅꯨꯄꯤ ꯀꯣꯏꯕ ꯐꯪꯗꯅ ꯂꯩꯔꯤꯗꯣ꯫ ꯅꯨꯄꯤ ꯀꯣꯏꯔ ꯀꯩꯗꯧꯗꯣꯏꯅꯣ? ꯃꯇꯝ ꯃꯥꯡꯅꯕꯅꯤ꯫ ꯍꯌꯦꯡ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯑꯄꯥꯝꯕ ꯐꯠ ꯂꯧꯔꯒ ꯑꯗꯨꯝ ꯌꯥꯕꯗꯨꯕꯨ꯫ ꯑꯁ ꯊꯣꯛꯂꯛꯑꯝꯗ꯭ꯔꯤꯅꯤ, ꯅꯣꯡꯃꯇꯤ ꯍꯦꯛ ꯉꯥꯏꯗꯕ ꯅꯨꯃꯤꯠ ꯑꯇꯩ ꯌꯥꯎꯗꯕꯅꯤ ꯋꯣꯏꯕ꯫ ꯂꯥꯏꯗꯣ ꯍꯥꯏꯅꯩꯉꯥꯏꯗ ꯃꯃꯥꯟꯅꯕꯤ ꯅꯨꯄꯤ ꯃꯔꯛ ꯅꯨꯄꯥ ꯃꯔꯛꯁꯦ ꯑꯃꯨꯛ ꯌꯥꯎꯔꯛꯑꯦ꯫ ꯉꯥꯡꯕꯤꯅ ꯁꯛꯍꯦꯟꯕꯤ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕꯁꯦ ꯑꯩꯗꯤ ꯉꯥꯎꯖꯈ꯭ꯔꯦ, ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯑꯦꯕ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯄꯥꯝꯃꯗꯤꯅꯦ ꯅꯪ ꯅꯁꯥꯗꯣ ꯍꯥꯟꯅ ꯅꯨꯄꯤꯗꯧꯅ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯇꯝꯀꯣ, ꯅꯨꯄꯥ ꯍꯦꯛ ꯃꯥꯜꯂꯒ ꯅꯨꯄꯥꯒꯁꯨ ꯑꯃꯨꯛ ꯄꯥꯝꯃꯤ꯫ ꯁꯛꯁꯤꯅ ꯊꯤꯃꯟꯗꯅ ꯅꯨꯄꯥ ꯃꯥꯟꯕꯒꯤ ꯋꯥꯅꯤ, ꯄꯥꯜꯂꯤꯕ ꯊꯃꯣꯏꯁꯤ ꯅꯨꯄꯤꯒꯤ ꯊꯃꯣꯏꯅꯤ ꯈꯪꯉꯕ? ꯑꯗꯨꯅ ꯑꯄꯥꯝ ꯅꯨꯡꯁꯤꯗꯣ ꯂꯣꯏꯅ ꯐꯥꯎꯖꯕ꯫ ꯏꯁ ꯑꯩꯗꯤ ꯅꯪꯁꯦ ꯅꯨꯄꯤ ꯑꯣꯏꯅ ꯄꯥꯝꯃꯝꯗꯣꯏ ꯃꯥꯜꯂꯨꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯣ ꯁꯥꯃꯨꯁꯦ ꯐꯗꯤ ꯐꯖꯩꯌꯦ, ꯅꯣꯏꯇꯛ ꯅꯦꯝꯇꯛ ꯇꯧꯔꯒ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕꯗꯣ ꯊꯣꯛꯑꯦꯕ꯫ ꯅꯣꯡꯃꯗꯁꯨ ꯉꯥꯏꯔꯝꯃꯣ, ꯑꯗꯨꯁꯨ ꯅꯠꯇꯦ ꯑꯩꯅꯗꯤ ꯍꯦꯛ ꯉꯥꯏꯔꯗꯅ꯫ ꯅꯨꯄꯥ ꯑꯣꯏꯔꯗꯤꯅꯦ ꯈꯔ ꯉꯥꯏꯕ ꯇꯥꯕ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯁꯣꯔꯣꯛꯁꯤꯗ ꯐꯖꯕ ꯃꯥꯏꯁꯦ ꯊꯦꯠꯂꯒ ꯑꯩꯈꯣꯏ ꯂꯥꯛꯄ ꯉꯥꯏꯒꯗ꯭ꯔꯣ? ꯁꯥꯃꯨꯅ ꯆꯨꯝꯃꯤꯅꯦ ꯏꯆꯦꯜ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯔꯤꯁꯤꯁꯨ꯫ ꯊꯥꯅꯤꯜꯅ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯉꯛ ꯁꯥꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯏꯇꯥꯎ ꯁꯥꯃꯨ ꯅꯪꯁꯨ ꯅꯣꯏꯒꯤ ꯉꯥꯡꯕꯤꯒ ꯋꯥꯔꯤ ꯉꯛ ꯁꯥꯔꯝꯃꯨꯀꯣ꯫ ꯌꯥꯅꯤ ꯌꯥꯅꯤ ꯁꯥꯗ꯭ꯔꯁꯨ, ꯑꯩꯁꯨ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯉꯥꯏꯔꯝꯒꯦ, ꯃꯥꯁꯨ ꯑꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯖꯅꯤ꯫ ꯁꯥꯁꯤ ꯀꯩꯅꯣ, ꯃꯣꯏꯅ ꯋꯥꯔꯤ ꯁꯥꯔꯒ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯐꯝ ꯂꯩꯗꯣꯏꯅꯣ? ꯆꯠꯂꯣꯏ ꯋꯥꯔꯤ ꯀꯥꯏꯅ, ꯑꯩꯗꯤ ꯅꯪꯒ ꯁꯥꯟꯅꯅꯤꯡꯉꯥꯏ ꯋꯥꯔꯤꯒ ꯑꯝꯇ ꯂꯩꯇꯦ꯫ ꯑꯩ ꯁꯥꯕ ꯍꯧꯔꯛꯈꯤ, ꯅꯪ ꯑꯗꯨꯝ ꯈꯨꯝꯃꯛꯎ ꯀꯩꯅꯣ꯫ ꯑꯩ ꯈꯣꯡ ꯌꯥꯝ ꯍꯥꯝꯅꯤꯡꯉꯤ, ꯅꯪ ꯍꯦꯛ ꯐꯝꯃꯧꯈꯣ꯫ ꯃꯅꯝꯕꯨ ꯂꯥꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯗ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯈꯔ ꯊꯨꯅ ꯆꯠꯂꯣ, ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯕꯗ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯀꯅꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯇꯥ ꯁꯥꯃꯨꯁꯦ ꯅꯨꯄꯤ ꯀꯣꯏꯗꯕ ꯅꯠꯇ꯭ꯔꯣ? ꯉꯥꯡꯕꯤꯒ ꯃꯈꯣꯏꯅꯤ ꯈꯪꯅꯍꯜꯂꯁꯤ ꯀꯩꯅꯣ꯫ ꯑꯩꯕꯨꯗꯤ ꯌꯥꯏ, ꯉꯥꯡꯕꯤꯁꯦ ꯅꯨꯄꯥꯗꯧꯅ ꯇꯧꯋꯤꯅ ꯄꯥꯝꯗꯦ ꯍꯥꯏꯗ꯫ ꯈꯪꯗꯦ ꯈꯪꯗꯦ, ꯅꯪꯅ ꯌꯥꯅꯕ ꯁꯤꯜꯂꯛꯑꯣ꯫ ꯑꯗꯣ ꯇꯥ ꯊꯥꯅꯤꯜ, ꯑꯩꯈꯣꯏꯅꯤꯅ ꯀꯣꯏꯅꯔꯤꯅꯦ ꯇꯧꯔꯤꯁꯤꯕꯨ ꯑꯣꯏꯈꯤꯗ꯭ꯔꯣ? ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ? ꯑꯣꯏꯅꯕ ꯅꯠꯇ꯭ꯔꯣ ꯀꯣꯏꯅꯔꯤꯁꯦ? ꯑꯗꯨꯝ ꯑꯣꯏꯒꯗ꯭ꯔꯦ? ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯈꯣꯏ ꯏꯃꯥꯅ ꯑꯩꯁꯦ ꯌꯥꯝ ꯄꯥꯝꯗꯦꯅ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ, ꯑꯗꯨꯅꯅꯤ꯫ ꯏꯁ ꯑꯗꯨꯅ ꯑꯃꯨꯛ ꯀꯅꯥ ꯇꯝꯃꯛꯏ? ꯄꯥꯎ ꯇꯝꯕ ꯍꯩꯕ ꯃꯤ ꯃꯌꯥꯝꯁꯤꯅ ꯃꯔꯣꯜ ꯑꯃ꯫ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯊꯣꯛꯈ꯭ꯔꯅꯤꯅꯦ꯫ ꯑꯁꯦꯡꯕ ꯍꯥꯏꯌꯣ, ꯅꯪ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ? ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯪꯒ ꯂꯩꯃꯤꯟꯅꯗꯣꯏꯁꯦ ꯏꯃꯥꯒ ꯅꯠꯇꯦ ꯑꯩꯒꯅꯤ, ꯑꯩꯒ꯫ ꯑꯩꯈꯣꯏꯅꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯥꯟꯅꯕꯗꯨꯅꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯤ꯫ ꯁꯣꯝꯗ ꯊꯥꯅꯤꯜꯒꯤ ꯃꯃꯥ ꯄꯤꯁꯛꯁꯨ ꯁꯤꯡꯒꯥꯔꯩ ꯍꯣꯏꯒꯤ ꯃꯪꯒꯣꯜꯗ ꯁꯤꯡꯒꯥꯔꯩꯕꯨ ꯃꯃꯧ ꯑꯣꯏꯅꯕ ꯍꯥꯏꯅꯕ ꯂꯥꯛꯂꯤ꯫ ꯁꯤꯡꯒꯥꯔꯩꯒꯤ ꯃꯃꯥ ꯊꯕꯥ ꯑꯃꯗꯤ ꯑꯍꯜ ꯂꯃꯟ ꯑꯅꯤꯁꯨ ꯅꯣꯛ ꯅꯣꯛꯇꯅ ꯐꯝꯂꯤ꯫ ꯄꯤꯁꯛꯅ ꯈꯪꯗꯦ ꯈꯪꯗꯦ, ꯑꯩꯈꯣꯏꯒꯤ ꯋꯥꯗꯤꯅꯦ ꯂꯨꯍꯣꯡꯕꯁꯤ ꯈꯔ ꯊꯨꯖꯤꯟꯁꯤ ꯁꯤꯗ ꯂꯩꯔꯦ꯫ ꯊꯕꯥꯅ ꯏꯅꯝꯃ ꯑꯉꯥꯡꯁꯤꯡꯒꯤ ꯑꯄꯥꯝꯕ ꯑꯃꯇꯪꯗꯤ ꯈꯪꯕ ꯆꯨꯝꯗꯕ꯭ꯔꯅꯦ? ꯄꯤꯁꯛꯅ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯣ ꯌꯥꯗꯦꯒ ꯍꯥꯏꯔꯛꯂꯛꯄꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯒꯤꯗꯤꯅꯦ ꯑꯗꯨꯝ ꯌꯥꯔꯕꯅꯤ꯫ ꯑꯗꯣ ꯏꯅꯝꯃ ꯀꯔꯤꯒꯨꯝꯕ
ꯏꯆꯥ ꯅꯨꯄꯤꯁꯤ ꯅꯃ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯆꯥ ꯅꯤꯡꯉꯣꯜꯒꯨꯝ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯒꯗꯕꯅꯤꯀꯣ ꯇꯧꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯈꯣꯏ ꯇꯥꯗꯅꯁꯨꯅꯦ ꯄꯥꯝꯖꯕꯅ ꯃꯨꯛꯇꯣꯏꯕ ꯏꯃꯧꯒꯤ ꯋꯥꯗ ꯁꯣꯜꯂꯒ ꯂꯩꯔꯕꯅꯤ ꯊꯕꯛ ꯏꯪꯈꯥꯡꯒꯁꯨ ꯀꯌꯥ ꯍꯩꯇꯕꯅꯤ ꯃꯥꯗꯣ ꯏꯅꯝꯃꯅ ꯑꯗꯨꯝ ꯇꯥꯛꯄꯤꯔꯣ ꯑꯗꯨꯒꯅꯤ ꯏꯅꯝꯃ ꯑꯩꯒꯤ ꯋꯥꯗꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯃꯇꯣꯝꯇꯅꯤ ꯃꯕꯨꯡ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯌꯥꯎꯖꯕ ꯑꯗꯨꯅ ꯈꯔ ꯆꯥꯎꯅ ꯍꯣꯡꯕ ꯄꯥꯝꯃꯤꯀꯣ ꯍꯣꯏꯗ ꯑꯩꯈꯣꯏꯁꯨ ꯄꯪꯁꯣꯞ ꯁꯣꯞꯄ ꯌꯥꯕ ꯏꯃꯨꯡ ꯅꯠꯇꯦ ꯈꯪꯅ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯁꯣꯏꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯍꯜ ꯑꯃꯅ ꯁꯣꯏꯕꯕꯨꯗꯤ ꯁꯣꯏꯔꯔꯣꯏ ꯍꯥꯏꯔꯁꯨ ꯌꯥꯔꯄꯣꯠꯅꯤꯗ ꯑꯗꯨꯗ ꯁꯨꯝ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯆꯤꯟꯗꯒꯤ ꯌꯥꯔꯦ ꯍꯥꯏꯕꯗꯨꯃ ꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯗꯅ ꯄꯤꯁꯛꯅ ꯆꯨꯝꯃꯤ ꯅꯃ ꯊꯥꯏꯅꯗ ꯊꯕꯥꯏ ꯈꯣꯏꯌꯟꯅꯤꯅ ꯅꯆꯥ ꯏꯆꯥ ꯄꯤꯅꯁꯤ ꯍꯥꯏꯗꯅ ꯍꯥꯏꯅꯗꯅ ꯍꯦꯛ ꯂꯥꯛꯂꯕꯅꯤ ꯑꯗꯣ ꯏꯃꯧꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎꯅꯦ ꯋꯥꯔꯤ ꯈꯤꯇ ꯁꯥꯈꯤꯒꯦ ꯁꯤꯡꯒꯥꯔꯩꯌꯥ ꯏꯃꯥꯒꯤ ꯁꯤꯡꯒꯥꯔꯩꯌꯥ ꯇꯥꯕ꯭ꯔꯣ ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯂꯥꯎꯅꯦ ꯍꯣꯏ ꯏꯃꯥ ꯁꯦ ꯅꯃꯥ ꯍꯣꯏ ꯅꯃꯥꯕꯣꯛ ꯍꯣꯏꯗ ꯈꯨꯔꯨꯝꯃꯣ ꯌꯥꯔꯦ ꯁꯤꯗ ꯐꯝꯃꯨ ꯂꯥꯎꯁꯦ ꯏꯃꯧꯗꯤ ꯃꯁꯛꯄꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯅꯍꯥꯟ ꯃꯈꯩꯗꯒꯤ ꯉꯁꯤꯅꯕꯨ ꯍꯦꯟꯅ ꯐꯖꯩ ꯋꯥꯅꯤ ꯑꯍꯜ ꯑꯃꯅ ꯏꯀꯥꯏꯒꯅꯨ ꯃꯇꯝ ꯈꯤꯇ ꯉꯥꯏꯔꯕꯅꯤ ꯑꯩꯈꯣꯏꯔꯣꯝꯗ ꯄꯨꯟꯅ ꯂꯩꯒꯗꯕ ꯍꯥꯏꯒꯨꯝꯗꯅ ꯄꯤꯁꯛ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯁꯦ ꯃꯁꯛꯄꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯔꯥꯁꯤ ꯌꯥꯝ ꯂꯩꯔꯦꯕ ꯅꯨꯃꯤꯗꯥꯡꯅꯤ ꯄꯤꯁꯛ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯊꯥꯅꯤꯜꯅ ꯇꯁꯣ ꯏꯇꯩꯃ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯒꯦ ꯏꯅꯦꯗꯨꯕꯨ ꯈꯔ ꯐꯔꯕꯣ ꯍꯥꯏꯐꯝ ꯈꯪꯗꯦꯗ ꯑꯍꯜ ꯂꯩꯅꯥ ꯍꯥꯏꯕꯗꯨꯅꯤ ꯀꯌꯥꯃꯨꯛ ꯐꯔꯨꯅꯤ ꯑꯔꯣꯏꯕ ꯉꯥꯏꯔꯒ ꯂꯩꯔꯤ ꯄꯣꯠꯅꯤ ꯑꯩꯅ ꯍꯥꯏꯕ ꯂꯧꯗꯗꯅ ꯋꯥꯔꯤꯕ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯄ ꯅꯨꯄꯤꯁꯤꯗ ꯃꯁꯤꯗ ꯄꯨꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯕꯁꯤ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯕꯅꯤꯗꯣ ꯏꯃꯥꯒꯨꯝꯕ ꯉꯥꯛꯇ ꯉꯥꯏꯔꯗꯤ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯏꯕ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯀꯅꯥ ꯂꯧꯕꯤꯗꯣꯔꯤꯒꯦ ꯑꯩꯒꯨꯝꯕ ꯅꯠꯇꯕ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯅꯅꯦ ꯑꯗꯨꯝ ꯂꯧꯖꯁꯅꯤ ꯍꯤꯡꯕꯁꯤ ꯌꯥꯝ ꯂꯨꯕꯅꯤꯅꯦ ꯑꯩꯒꯤ ꯃꯇꯦꯡ ꯐꯪꯕ ꯈꯜꯂꯒ ꯆꯠꯀꯗꯕꯅꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯑꯝꯇ ꯅꯠꯇꯦ ꯑꯄꯪ ꯉꯥꯛꯇ ꯏꯆꯥꯁꯤꯡꯅꯦꯅ ꯈꯣꯡꯒꯣꯜꯅ ꯌꯥꯔꯦꯗ ꯃꯃꯥ ꯆꯥꯛꯇꯨꯗꯨꯃꯨꯛꯇ ꯏꯪꯅ ꯆꯥꯎ ꯌꯥꯅꯤ ꯃꯈꯣꯏ ꯃꯄꯥꯗꯤ ꯑꯩꯅꯕꯨ ꯋꯥ ꯑꯃ ꯍꯥꯏꯔꯨꯔꯗꯤꯅꯦ ꯑꯗꯨꯝ ꯌꯥꯔꯗꯧꯕꯅꯤ ꯏꯍꯦ ꯃꯁꯤꯅꯅꯦ ꯐꯅꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯊꯥꯅꯤꯜꯅ ꯕꯥꯕꯥ ꯏꯃꯥꯁꯤ ꯄꯥꯕꯒꯤ ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯝꯃꯗꯤ ꯐꯒꯗꯕꯅꯤ ꯍꯩ ꯅꯪꯁꯨꯅꯤ ꯑꯩꯅ ꯍꯥꯏꯕꯗꯅꯦ ꯌꯥꯗꯕ ꯌꯥꯔꯣꯏ ꯉꯁꯥꯏ ꯁꯤꯡꯒꯥꯔꯩꯒꯤ ꯌꯨꯝꯗ ꯏꯃꯥ ꯆꯠꯂꯨꯔꯕꯅꯤꯀꯣ ꯃꯣꯏ ꯃꯌꯨꯝ ꯆꯠꯂꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯅ ꯀꯩꯒꯤ ꯑꯩꯅ ꯆꯠꯂꯨꯔꯤꯕꯗꯣ ꯆꯨꯝꯅ ꯆꯠꯄ ꯅꯠꯇꯦꯅꯦ ꯅꯪꯒꯤ ꯃꯧ ꯍꯥꯏꯕ ꯆꯠꯂꯨꯔꯤꯕ ꯈꯪꯂꯕ꯭ꯔꯥ ꯁꯤꯡꯒꯥꯔꯩꯕꯨ ꯏꯃꯧ ꯑꯣꯏꯅꯕ ꯀꯩꯅꯣ ꯏꯃꯥꯅ ꯉꯥꯡꯉꯤꯗꯨꯕ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯥꯏꯗꯅ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯃꯤꯒꯤ ꯃꯌꯨꯝꯗꯒ ꯆꯠꯄꯤꯔꯨꯔꯤꯗꯨꯕꯨ ꯇꯧ ꯏꯃꯥ ꯍꯣꯏꯗ ꯆꯨꯞꯆꯒꯗꯕ ꯃꯃꯥ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯍꯥꯏꯕꯤꯕꯅꯤꯀோ ꯅꯪꯅ ꯍꯦꯛꯇ ꯍꯩꯄꯥ ꯁꯥꯖꯤꯟꯕ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯃꯄꯥ ꯌꯥꯎꯁꯤꯟꯕꯤꯔꯅꯨ ꯑꯩꯅ ꯉꯝꯅꯕ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯍꯩ ꯅꯪꯅ ꯄꯥꯝꯗꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯣ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯤꯅꯦ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯒꯗꯕ ꯏꯃꯥ ꯅꯆꯥ ꯑꯣꯏꯔꯁꯨꯅꯦ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯦ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯂꯣꯏꯅ ꯂꯩꯖꯩ ꯑꯗꯨꯅ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯕ ꯃꯤꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗꯨꯃꯛ ꯂꯧꯖꯒꯦ ꯍꯩ ꯃꯗꯨ ꯌꯥꯔꯣꯏꯅꯦ ꯅꯪꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤꯗꯣ ꯏꯃꯥ ꯄꯥꯝꯗꯦ ꯑꯗꯨꯅꯅꯤ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯕꯨ ꯖꯨꯒꯣꯠ ꯆꯥꯕ ꯑꯝꯇꯁꯨ ꯀꯣꯏꯌꯨ ꯑꯗꯨꯁꯨ ꯅꯠꯇꯦ ꯊꯦꯝꯕꯨꯡꯅ ꯏꯃꯥ ꯅꯪꯁꯤ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗꯀꯣ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦꯕ ꯇꯥꯅꯤꯡꯉꯣꯏ ꯅꯣꯏ ꯑꯝꯇ ꯇꯥꯅꯤꯡꯉꯣꯏꯑꯕ ꯑꯍꯜ ꯐꯠꯇꯤꯌꯦ ꯑꯗꯨꯅꯗꯤ ꯃꯈꯥ ꯊꯥꯕ ꯀꯔꯝꯍꯥꯏꯅ ꯐꯗꯣꯏꯅꯣ ꯍꯣꯏ ꯏꯃꯥ ꯐꯠꯇꯕꯗꯨꯅ ꯅꯆꯥꯁꯤꯡꯁꯨ ꯐꯠꯇꯕ ꯑꯗꯨꯅ ꯐꯠꯇꯕ ꯂꯣꯏ ꯄꯣꯛꯄ ꯅꯣꯏ ꯉꯥꯡꯅꯍꯧꯔꯣꯀꯣ ꯑꯩꯗꯤ ꯍꯧꯒꯠꯂꯦꯍꯦ ꯍꯧꯒꯠꯂꯣ ꯅꯪꯗꯤ ꯁꯤꯒꯨꯝꯕ ꯃꯇꯥꯡꯁꯤ ꯍꯦꯛ ꯌꯧꯕꯒ ꯑꯗꯨꯝ ꯍꯧꯒꯠꯂꯣ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯒꯦ ꯑꯩꯒꯤ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯀꯅꯨ ꯍꯥꯏꯕꯗꯨꯗ ꯑꯩ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ ꯏꯃꯥ ꯆꯣꯞꯄ ꯄꯥꯝꯗ꯭ꯔꯗꯤ ꯌꯥꯝ ꯊꯨꯅ ꯍꯥꯏꯗꯣꯛꯄꯤꯍꯧꯔꯨꯁꯨꯀꯣ ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯦ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯕꯗꯤꯅꯦ ꯂꯣꯏꯔꯕꯅꯤ ꯑꯩꯁꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯑꯔꯦꯞꯄꯅꯤ ꯏꯃꯥꯅ ꯈꯜꯂꯤꯕ ꯅꯨꯄꯤꯗꯣ ꯑꯩ ꯄꯥꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯊꯥꯅꯤꯜ ꯁꯛꯍꯦꯟꯕꯤꯗ ꯆꯦꯜꯂꯁꯤ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯁꯛꯍꯦꯟꯕꯤꯒꯤ ꯃꯃꯥꯁꯨ ꯅꯥꯏ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤ ꯆꯦꯜꯂꯁꯤ ꯍꯥꯏꯕꯗ ꯌꯥꯔꯝꯗꯦ ꯊꯥꯅꯤꯜꯅ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯏꯃꯥ ꯍꯥꯏꯔ ꯉꯥꯡꯅꯕ ꯌꯥꯗꯦ ꯅꯪ ꯍꯥꯏꯔ ꯉꯥꯡꯅꯕ ꯌꯥꯗꯦ ꯑꯩ ꯀꯣꯛ ꯌꯥꯝ ꯆꯥꯏ ꯍꯥꯏꯁꯤꯅꯤ ꯅꯪ ꯑꯗꯨꯝ ꯅꯈꯣꯏ ꯏꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯨꯒ ꯂꯨꯍꯣꯡꯈ꯭ꯔꯣ ꯑꯩ ꯅꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯔꯔꯣꯏ ꯃꯗꯨ ꯍꯥꯏꯅꯅꯕ꯭ꯔꯣ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕꯁꯦ ꯁꯛꯍꯦꯟꯕꯤ ꯅꯪ ꯋꯥꯈꯜ ꯑꯝꯇ ꯈꯜ ꯍꯞꯇꯥ ꯑꯃ ꯐꯥꯖꯤꯜꯂꯛꯇ꯭ꯔꯕꯅꯤ ꯂꯨꯍꯣꯡꯕꯁꯦ ꯀꯩꯅꯣ ꯅꯪꯅ ꯃꯗꯨ ꯑꯩꯉꯣꯟꯗ ꯀꯣꯏꯇꯥꯛ ꯇꯥꯛꯂꯛꯏꯕꯗꯨꯕꯨ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯏꯃꯥꯁꯨ ꯀꯟꯅ ꯁꯤꯕ ꯆꯪꯕ ꯈꯪꯗꯗꯨꯅ ꯂꯩꯔꯤꯕꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯅꯪꯒꯤ ꯅꯇꯨꯡ ꯏꯜꯂꯛꯑꯣ ꯍꯥꯏꯔꯤꯔꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤ ꯀꯥꯏꯅꯔꯁꯤ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯈꯪꯗꯦ ꯃꯗꯨ ꯑꯩꯉꯣꯟꯗ ꯍꯪꯒꯅꯨ ꯅꯪꯅ ꯂꯦꯞꯆꯧ
ꯅꯪꯅ ꯃꯥꯕꯨ ꯇꯁꯦꯡꯅ ꯄꯥꯝꯗꯕ ꯑꯣꯏꯔꯕꯗꯤ ꯅꯁꯥ ꯅꯁꯥ ꯎꯅꯗꯨꯅ ꯍꯥꯏꯗꯣꯛꯄꯁꯨ ꯌꯥꯏꯅ ꯑꯗꯨꯁꯨ ꯉꯝꯗꯕ ꯑꯩꯉꯣꯟꯗ ꯈꯛꯇꯔꯣ ꯅꯪꯅ ꯉꯝꯂꯤꯕꯁꯦ ꯅꯪꯉꯣꯟꯗ ꯉꯝꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯑꯩꯅ ꯃꯥꯒ ꯎꯅꯒꯦ ꯍꯥꯏꯗꯣꯏꯁꯦ ꯀꯅꯥꯗ ꯍꯥꯏꯗꯣꯏꯅꯣ ꯅꯪꯁꯨ ꯈꯜꯂꯨꯅꯦ ꯅꯪ ꯑꯩ ꯅꯨꯡꯁꯤꯔꯗꯤ ꯅꯪ 마기 마마나미 사두나 아생고 뿜바 망곤다 하이루소 타닝데다 너희게 누구뭐 타박다 아이나 쿠팅신버기 달깔 레이테 낭나 파이 칸마도 낭또 파레 아두디 가리곰바 아이나 마가 루홍라바 누민 아두다 낭무스 너무 라가니 마두다 낭나 야드라가나 아이 또 시자가니 마시 오르버디 나코이 쿠딩마키 아빠마 아이나 로이나 통할레다나 미히 마카다 이보 힐한게 칸나 낭나 하리보 와도 아야바 ngamma 합다 아마수 호크레 타닐기 루홍바 누민니 꼭다 고예 예뚜나 마기 분시기 탈로이 오이게도리비 에두부 러브 셋크레 ꯁꯣꯝꯗ ꯁꯛꯍꯦꯟꯕꯤꯁꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯀꯞꯇꯨꯅ ꯂꯩꯔꯤ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯇꯤ ꯂꯦꯞꯍꯟꯗꯨꯅ ꯊꯝꯕ ꯉꯝꯗꯕꯅ ꯁꯤꯡꯒꯥꯔꯩꯒꯤ ꯁꯨꯃꯥꯡꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯅ ꯁꯥꯈꯤ ꯑꯣꯏ ꯄꯨꯟꯁꯤ ꯂꯤꯄꯨꯜ ꯀꯤꯅ ꯂꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯇꯦꯛꯇ ꯀꯥꯏꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯗꯨ ꯍꯨꯛꯅꯈ꯭ꯔꯦ ꯊꯥꯅꯤꯜꯗꯤ ꯁꯛꯍꯦꯟꯕꯤꯒꯤ ꯋꯥꯈꯜꯗ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯦ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯊꯥꯅꯤꯜꯅ ꯁꯃꯨ ꯑꯩ ꯍꯧꯖꯤꯛ ꯁꯛꯍꯦꯟꯕꯤꯕꯨ ꯂꯧꯕ ꯆꯠꯀꯅꯤ ꯍꯣꯔꯦꯟ ꯃꯤ ꯌꯥꯝꯅ ꯇꯤꯟꯅꯔꯛꯇ꯭ꯔ ꯃꯇꯝꯗ ꯅꯪꯅ ꯏꯃꯥꯗ ꯈꯔ ꯇꯝ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯃꯗꯨ ꯌꯥꯔꯣꯏ ꯉꯁꯤꯁꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯁꯤꯡꯒꯥꯔꯩꯅ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯑꯩ ꯑꯗꯨ ꯈꯪꯗꯦ ꯃꯗꯣ ꯏꯃꯥꯅ ꯃꯌꯣꯛꯅꯁꯅꯤ ꯑꯗꯨꯕꯨ ꯑꯩ ꯁꯛꯍꯦꯟꯕꯤꯕꯨ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯃꯥ ꯍꯧꯖꯤꯛ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ ꯑꯩ ꯆꯠꯂꯦ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯊꯥꯅꯤꯜ ꯅꯨꯃꯤꯗꯥꯡꯗꯨ ꯊꯦꯡꯖꯤꯜꯂꯛꯏ ꯊꯥꯅꯤꯜꯅ ꯁꯛꯍꯦꯟꯕꯤꯕꯨ ꯂꯧꯔꯨꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯁꯤꯡꯒꯥꯔꯩꯗꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ ꯍꯩ ꯊꯥꯅꯤꯜ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯍꯥ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯦ ꯇꯧꯉꯝꯕꯤ ꯅꯨꯄꯤ ꯅꯪ ꯍꯧꯖꯤꯛꯃꯛ ꯃꯌꯨꯝꯗ ꯊꯤꯟꯒꯦ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯃꯥ ꯊꯤꯟꯕ ꯌꯥꯔꯣꯏ ꯑꯩꯅ ꯆꯠꯇꯨꯅ ꯃꯥꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯂꯧꯔꯨꯔꯤꯕꯅꯤ ꯑꯗꯨ ꯌꯥꯔꯣꯏ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯍꯥ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯨꯔꯤꯕ ꯅꯨꯄꯤꯁꯤꯗꯤ ꯐꯥꯒꯤꯔꯣ ꯂꯨꯍꯣꯡꯂꯤꯕ ꯅꯨꯄꯤꯁꯦ ꯏꯃꯥꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯆꯠꯇꯨꯅ ꯂꯧꯔꯤꯕ ꯅꯨꯄꯤꯁꯤꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯁꯨꯛ ꯋꯥꯈꯜ ꯌꯥꯎꯗꯕ ꯊꯧꯑꯣꯡꯁꯦ ꯑꯩꯃꯒꯤ ꯏꯆꯥꯒꯤ ꯌꯨꯝꯁꯤꯗ ꯍꯦꯛ ꯇꯧꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯒꯤ ꯏꯃꯨꯡꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯍꯥꯏꯒꯗꯧꯔꯤꯒꯦ ꯕꯥꯕꯥ ꯑꯩ ꯈꯛꯀꯤ ꯏꯔꯥꯜꯂ ꯑꯩꯒꯤ ꯊꯃꯣꯏ ꯄꯥꯟꯗꯕ꯭ꯔꯥ ꯑꯩꯁꯨ ꯃꯤꯅꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛ ꯈꯪꯉꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯏꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯁꯛꯍꯦꯟꯕꯤ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯦ ꯃꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕ ꯌꯥꯔꯣꯏ ꯑꯩꯅ ꯁꯤ ꯇꯥꯗ꯭ꯔꯣ ꯃꯤꯒꯤ ꯉꯁꯤꯇ ꯂꯨꯍꯣꯡꯂꯤꯕ ꯅꯨꯄꯥꯁꯤꯗ ꯆꯦꯜꯂꯛꯀꯅꯤꯗꯣ ꯍꯥꯏꯗꯅ ꯆꯦꯜꯂꯛꯄ ꯉꯝꯂꯤꯕ ꯅꯨꯄꯤ ꯅꯪꯉꯣꯟꯗ ꯄꯥꯜꯂꯤꯕ ꯅꯃꯥꯏꯁꯤꯁꯨ ꯀꯔꯝꯕ ꯅꯃꯥꯏꯅꯣ ꯊꯥꯅꯤꯜ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯔꯣ ꯑꯩ ꯆꯠꯂꯒꯦ ꯅꯪꯅ ꯊꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯔꯕꯁꯨ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯆꯠꯆꯈ꯭ꯔꯒꯦ ꯑꯩꯕꯨ ꯊꯥꯗꯣꯛ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯩꯅ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯐꯝꯁꯤꯗ ꯂꯩꯅꯕꯅꯤ ꯍꯦ ꯀꯞꯁꯤꯟꯅꯗꯅꯒ ꯇꯧꯅꯨꯅꯦ ꯌꯦꯡꯅꯤꯡꯗꯦꯅꯦ ꯀꯔꯤ ꯊꯣꯛꯏꯅ ꯁꯤꯕꯨ ꯅꯪꯅ ꯀꯞꯁꯤꯟꯅꯔꯒ ꯌꯥꯅꯤ ꯈꯟꯕ꯭ꯔꯣ ꯍꯥ ꯍꯔꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯤꯃꯛꯇꯗ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯄ ꯉꯝꯕ ꯃꯁꯤ ꯄꯨꯝꯕꯁꯤ ꯏꯃꯥꯅ ꯊꯣꯛꯍꯟꯕꯅꯤ ꯈꯨꯗꯤꯡꯃꯛ ꯏꯃꯥꯅꯅꯤ ꯑꯐ ꯐꯠꯇ ꯈꯨꯗꯤꯡꯃꯛ ꯏꯃꯥꯅ ꯄꯨꯒꯗꯕꯅꯤ ꯑꯩꯗꯤ ꯁꯛꯍꯦꯟꯕꯤꯒ ꯀꯥꯏꯅꯕ ꯂꯥꯞꯅꯕ ꯉꯝꯂꯣꯏ ꯃꯥ ꯅꯠꯇꯕ ꯀꯅꯥꯕꯨꯁꯨ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯈꯟꯕ ꯉꯝꯂꯣꯏ ꯍꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯅꯪ ꯂꯨꯍꯣꯡꯗꯨꯅ ꯃꯤꯒꯤ ꯃꯆꯥꯁꯤꯕꯨ ꯂꯧꯔꯤꯒꯦ ꯍꯥ ꯏꯃꯥꯒꯤ ꯑꯄꯥꯝꯕꯅꯤ ꯃꯆꯥ ꯑꯩꯉꯣꯟꯗ ꯂꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯁꯥꯞ ꯇꯧꯕ ꯉꯝꯕꯤꯅꯤ ꯑꯗꯨꯅ ꯃꯗꯨꯒꯤ ꯋꯥꯗꯣ ꯏꯃꯥꯒ ꯉꯥꯡꯅꯧ ꯁꯤꯡꯒꯥꯔꯩꯅ ꯀꯩꯅꯣ ꯑꯩꯅ ꯉꯁꯤ ꯎꯔꯤꯕ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯑꯩꯕꯨ ꯃꯪ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯕꯅꯣ ꯏꯃꯥ ꯃꯆꯥꯕꯨ ꯂꯥꯛꯑꯣ ꯏꯃꯥ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯃꯥ ꯏꯃꯨꯡꯁꯤ ꯄꯨꯁꯤꯜꯂꯨ ꯏꯃꯨꯡꯗ ꯅꯤꯡꯊꯤꯅ ꯀꯔꯤ ꯀꯔꯥ ꯇꯧꯕ ꯍꯥꯏꯕꯗꯨ ꯍꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯁꯤꯡꯒꯥꯔꯩꯒꯤ ꯌꯨꯝꯒꯤ ꯃꯤ ꯄꯨꯝꯕ ꯄꯥꯎꯗꯨ ꯇꯥꯔꯦ ꯃꯕꯨꯡ ꯃꯉꯥ ꯂꯥꯛꯇꯨꯅ ꯁꯤꯔꯁꯅꯨ ꯃꯇꯥꯒꯨꯝ ꯊꯥꯅꯤꯜꯕꯨ ꯐꯨꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯕꯨ ꯁꯤꯡꯒꯥꯔꯩꯗꯤ ꯆꯠꯂꯁꯤ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯊꯥꯅꯤꯜꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯁꯛꯍꯦꯟꯕꯤꯅ ꯍꯤꯗꯥꯛ ꯍꯥꯞꯂꯝꯃꯤ ꯑꯁꯨꯝꯅ ꯆꯌꯣꯜ ꯑꯅꯤꯔꯣꯝ ꯍꯧꯈ꯭ꯔꯤ ꯃꯧ ꯑꯅꯤꯗꯨ ꯋꯥ ꯑꯃꯠꯇ ꯅꯣꯡꯃ ꯐꯥꯎꯕ ꯉꯥꯡꯅꯗꯦ ꯁꯛꯍꯦꯟꯕꯤ ꯉꯁꯤꯗꯤ ꯁꯤꯡꯒꯥꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯏꯆꯦ ꯀꯔꯤ ꯍꯥꯏꯒꯦ ꯏꯆꯦ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯑꯩ ꯂꯥꯜꯂꯦ ꯏꯆꯦꯒꯤ ꯃꯈꯥꯗ ꯑꯩꯅ ꯌꯦꯠꯂꯤ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯆꯦꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯃꯥꯡꯍꯜꯂꯦ ꯅꯪꯅ ꯌꯦꯠꯄ ꯅꯠꯇꯦ ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯗꯤ ꯌꯦꯠꯄꯅꯤ ꯈꯪꯂꯨꯗꯕꯅ ꯑꯩ ꯇꯁꯦꯡꯅ ꯈꯪꯂꯨꯗꯕꯅꯤ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯔꯤ ꯑꯗꯨꯅ ꯑꯃꯨꯛ ꯐꯥꯎꯕ ꯎꯅꯗꯨꯅ ꯑꯄꯥꯝ ꯄꯥꯝꯗ ꯍꯪꯍꯧꯗꯕꯒꯤ ꯁꯣꯏꯕꯅꯤ ꯏꯆꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯁꯣꯏꯅꯔꯦ ꯍꯟꯗꯣꯛꯅꯕꯁꯨ ꯀꯩꯁꯨ ꯌꯥꯔꯔꯣꯏ
ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯁꯦ ꯌꯥꯅꯤꯡꯗꯕ꯭ꯔꯥ? ꯌꯥꯅꯤꯡꯕ ꯌꯥꯅꯤꯡꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ. ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯏꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯒꯦ ꯈꯟꯅ ꯊꯥꯡꯗꯣꯔꯛꯂꯕ ꯈꯣꯡꯅꯤ. ꯑꯃꯨꯛ ꯍꯟꯅ ꯍꯟꯗꯨꯅ ꯊꯥꯡꯕꯁꯨ ꯄꯥꯝꯗꯦ, ꯊꯥꯡꯁꯨ ꯊꯥꯡꯂꯔꯣꯏ. ꯈꯨꯗꯤꯡꯃꯛ ꯃꯐꯝꯁꯤꯗ ꯈꯥꯡꯗꯨꯅ ꯂꯩꯔꯒꯦ. ꯏꯃꯥ ꯑꯃꯗꯤ ꯇꯥ ꯊꯥꯅꯤꯜꯒꯤ ꯑꯁꯥꯎꯕꯁꯦ ꯏꯆꯦ ꯑꯩꯈꯣꯏꯅꯤꯅ ꯊꯦꯝꯖꯤꯟꯗꯨꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ. ꯂꯩꯃꯤꯟꯅꯕ ꯇꯥꯕꯅꯤ. ꯅꯪꯁꯨ ꯃꯥꯒꯤꯗꯃꯛ ꯂꯥꯛꯂꯤ, ꯑꯩꯁꯨ ꯃꯥꯅ ꯈꯪꯕꯤꯗ꯭ꯔꯕꯁꯨ ꯃꯥꯒꯤꯗꯃꯛꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯇꯥꯕꯅꯤ. ꯑꯗꯣ ꯃꯥꯕꯨ ꯈꯔ ꯐꯔꯕ꯭ꯔꯣ? ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯕ ꯐꯥꯎ ꯉꯝꯗ꯭ꯔꯦ. ꯈꯔꯗꯤ ꯐꯔꯦ ꯏꯆꯦ. ꯆꯥꯛꯁꯨ ꯈꯔ ꯈꯔ ꯆꯥꯔꯦ. ꯍꯥꯟꯅꯗꯤ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯕꯅꯤ. ꯑꯗꯣ ꯑꯅꯥꯕꯁꯤꯡꯗꯣ ꯐꯔꯛꯂꯒ ꯀꯩꯁꯨꯗꯤ ꯇꯧꯔꯔꯣꯏ ꯍꯥꯏꯔꯦ. ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯗꯨ ꯈꯪꯂꯕꯗꯤ ꯋꯥꯈꯜꯁꯦ ꯅꯦꯅꯥ ꯇꯥꯔꯦ. ꯈꯪꯗꯦ, ꯏꯃꯥ ꯍꯣꯏ ꯑꯃꯗꯤ ꯏꯃꯨꯡꯁꯤꯒꯤ ꯃꯤꯁꯤꯡꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕ. ꯏꯆꯦ, ꯀꯔꯤꯕꯨ ꯈꯜꯂꯨꯅꯤ? ꯃꯈꯣꯏꯒꯤ ꯃꯁꯜ ꯃꯆꯦꯗ ꯊꯣꯛꯄ ꯑꯣꯏꯔꯝꯂꯕꯁꯨ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯀꯩꯁꯨ ꯂꯩꯊꯣꯛꯂꯣꯏ. ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯆꯦ. ꯍꯩ ꯁꯤꯡꯒꯥꯔꯩ, ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ? ꯍꯥ, ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯒ ꯑꯣꯟꯁꯤꯟꯅꯒꯅꯨ. ꯁꯤꯗ ꯂꯥꯛꯑꯣ. ꯃꯥ ꯀꯩ ꯍꯥꯏꯒꯦ? ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ, ꯍꯌꯦꯡ ꯃꯈꯩ ꯃꯥꯒ ꯑꯣꯟꯁꯤꯟꯅꯒꯅꯨ. ꯃꯁꯦ ꯅꯨꯄꯥ ꯐꯥꯕꯤ, ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯕꯤ, ꯃꯍꯥ ꯇꯧ ꯉꯝꯕꯤ ꯅꯨꯄꯤꯅꯦ. ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯥꯅꯤꯜꯁꯨ ꯑꯁꯣꯛꯄ ꯄꯨꯝꯕ ꯐꯔꯗꯨꯅ ꯍꯥꯟꯅꯒꯨꯝ ꯊꯕꯛ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ. ꯁꯒꯦꯟꯕꯤ, ꯁꯤꯗ ꯑꯩꯅ ꯉꯔꯥꯡ ꯁꯦꯜ ꯊꯝꯂꯝꯕꯗꯨ ꯅꯪ ꯂꯧꯁꯤꯟꯕ꯭ꯔꯣ? ꯀꯩ ꯍꯥꯏꯕꯅꯣ? ꯁꯤꯗ ꯉꯔꯥꯡ ꯁꯦꯜ ꯊꯝꯂꯝꯕꯅꯤ, ꯑꯩꯗꯤ ꯂꯧꯁꯤꯜꯂꯝꯗ꯭ꯔꯦ. ꯅꯪ ꯂꯧꯁꯤꯟꯕ꯭ꯔꯥ ꯍꯥꯏꯕ? ꯂꯧꯁꯤꯜꯂꯦ. ꯅꯪꯅ ꯄꯥꯏꯔꯝꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯄꯪꯍꯨꯟꯗ ꯍꯨꯟꯗꯣꯛꯂꯝꯃꯤ. ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ. ꯑꯣ, ꯀꯣꯛꯀꯁꯤ ꯌꯥꯗ꯭ꯔꯦ. ꯅꯪꯅꯅꯦ ꯑꯩꯅ ꯍꯥꯏꯕ ꯈꯔꯁꯨ ꯏꯜꯂꯗꯤ ꯑꯩꯁꯤ ꯏꯪꯅ ꯂꯩꯒꯗꯕ. ꯑꯩꯕꯨ ꯅꯪꯅ ꯍꯥꯏꯕ ꯀꯔꯤ ꯌꯥꯗ꯭ꯔꯒꯦ? ꯅꯨꯄꯤꯁꯦ ꯑꯁꯤꯒ ꯑꯣꯟꯁꯤꯟꯅꯒꯅꯨ. ꯏꯃꯥꯅ ꯉꯥꯡꯕ ꯋꯥꯉꯥꯡꯗꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦ. ꯑꯁ, ꯏꯃꯥꯅ ꯉꯥꯡꯕꯕꯨ ꯏꯆꯦ ꯑꯍꯟꯁꯨ ꯌꯨꯝꯗ ꯄꯥꯛꯅ ꯂꯩꯇꯦ. ꯑꯗꯨꯅ ꯏꯆꯦ ꯑꯩꯈꯣꯏꯅꯤ ꯑꯣꯟꯁꯤꯟꯅꯗ꯭ꯔꯗꯤ ꯀꯅꯥꯒ ꯑꯣꯟꯁꯤꯟꯅꯧ ꯍꯥꯏꯅꯣ? ꯀꯅꯥꯝꯇ ꯑꯣꯟꯁꯤꯟꯅꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯕꯤꯔꯣ ꯅꯪꯁꯦ? ꯑꯃꯨꯛ ꯍꯥꯏꯕꯗꯅꯦ ꯅꯁꯥꯅ ꯈꯔꯁꯨ ꯋꯥꯈꯜ ꯊꯥꯎ. ꯈꯪꯗ꯭ꯔꯦ, ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤꯅꯕꯁꯤꯁꯨ ꯌꯦꯡꯁꯤꯟꯕ ꯃꯌꯥꯝꯁꯤꯅ. ꯊꯥꯅꯤꯜ, ꯅꯪ ꯏꯆꯦꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯌꯨ. ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯅ ꯃꯇꯝ ꯆꯨꯞꯄ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯖꯔꯒꯦ. ꯇꯥꯅꯤꯡꯗꯦꯗ. ꯅꯪꯅꯃꯨꯛꯅꯦ ꯑꯍꯩ ꯑꯄꯥ ꯁꯥꯔꯅꯨ. ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯅꯪ ꯈꯛꯇꯅꯤ. ꯅꯪ ꯑꯗꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯑꯗꯣ ꯈꯔ ꯉꯟꯅ ꯍꯟꯕꯤꯔꯛꯎꯀꯣ. ꯊꯦꯡꯅ ꯍꯜꯂꯛꯄꯗꯣ ꯑꯩ ꯄꯥꯈꯠꯂꯦꯕ. ꯍꯣꯏ, ꯅꯪꯅ ꯍꯥꯏꯔꯒꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯍꯜꯂꯣꯏꯗꯣꯏꯅꯣ? ꯁꯨꯃꯥꯡꯗꯅꯤ ꯁꯤꯡꯒꯥꯔꯩ ꯆꯦꯟꯈꯩꯔꯤ. ꯄꯤꯁꯛ ꯆꯪꯂꯛꯇꯨꯅ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯉꯥꯡꯂꯤ. ꯑꯃꯁꯤꯅ ꯅꯨꯄꯥ ꯃꯅꯥꯛꯇ ꯁꯨꯔꯨ ꯅꯩꯔꯒ ꯂꯩꯔꯝꯃꯅꯤ. ꯍꯩꯈ꯭ꯔꯦꯗꯀꯣ, ꯍꯩꯈ꯭ꯔꯦ ꯅꯨꯄꯥ ꯐꯥꯕ ꯍꯩꯕꯤꯁꯦ. ꯏꯃꯥ, ꯃꯥꯁꯤꯅ ꯃꯅꯤꯡꯒꯤ ꯏꯟꯗꯣꯝꯆꯥ ꯇꯣꯝꯕꯤꯗꯒꯤ ꯁꯦꯜ ꯂꯧꯒꯗꯕ ꯂꯩꯕꯗꯣ ꯃꯥꯅ ꯂꯧꯔꯦ ꯍꯥꯏꯌꯨꯅ ꯍꯥꯏꯔꯝꯕꯅꯤ. ꯂꯧꯅꯤ ꯃꯥꯗꯤ. ꯑꯗꯨꯒꯨꯝꯕ ꯊꯤꯗꯅ ꯂꯩꯔꯕꯅꯤ. ꯍꯩ, ꯑꯗꯨꯒꯅꯦ ꯅꯪꯁꯨ ꯋꯥ ꯍꯥꯏꯒꯦ. ꯉꯔꯥꯡꯁꯨ ꯅꯪ ꯇꯧꯉꯝꯕꯤꯁꯤꯒ ꯆꯠꯃꯤꯟꯅꯩ ꯍꯥꯏ. ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯥꯒ ꯄꯨꯟꯒꯅꯨ ꯍꯥꯏꯗ꯭ꯔꯣ? ꯏꯃꯥ, ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯔꯗꯕꯅꯤ. ꯅꯨꯡꯁꯤꯅꯗ꯭ꯔꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕꯅ ꯐꯠꯇ꯭ꯔꯥ? ꯑꯦ, ꯀꯔꯤꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯗꯣꯏꯕ? ꯍꯥ, ꯇꯧꯉꯝꯕꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯥꯕꯨꯗꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯕꯒꯦꯗꯣ ꯌꯦꯡꯒꯗꯧꯔꯤꯕꯅꯤ. ꯏꯃꯥ, ꯅꯨꯃꯤꯗꯥꯡꯗꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯨꯒꯦ? ꯅꯇꯩꯅ ꯉꯔꯥꯡ ꯑꯂꯨ ꯑꯕꯦꯔ ꯆꯥꯏꯕꯤ ꯄꯤꯔꯝꯕꯗꯣ ꯑꯗꯨꯒ ꯌꯣꯡꯆꯥꯛꯀ ꯏꯔꯣꯟ. ꯉꯥ ꯑꯃ ꯇꯥꯎꯔꯁꯤ. ꯏꯃꯧꯕꯨ ꯆꯥꯅꯤꯡꯗꯕ꯭ꯔꯣ? ꯌꯥꯏꯗ ꯏꯃꯥ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯏꯆꯦꯁꯨ ꯍꯟꯗꯛ ꯆꯌꯣꯜꯁꯤꯗꯗꯤ ꯍꯜꯂꯛꯑꯅꯤꯅ ꯍꯥꯏꯔꯕꯅꯤ. ꯍꯜꯂꯛꯅꯤꯡꯉ ꯍꯜꯂꯛꯑꯁꯅꯨ, ꯍꯜꯂꯛꯅꯤꯡꯗ꯭ꯔꯒ ꯇꯣꯛꯑꯁꯅꯨ. ꯃꯥꯕꯨ ꯃꯧ ꯑꯃꯅꯦꯅ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ? ꯃꯄꯥꯝꯗ ꯃꯋꯥ ꯄꯨꯗꯨꯅ ꯁꯤꯖꯤꯟꯅꯕ ꯃꯧ ꯑꯣꯏꯔꯤꯕꯅꯤ. ꯏꯃꯥ, ꯏꯆꯦꯍꯣꯏꯒꯤꯁꯨ ꯃꯤ ꯂꯩꯇꯕꯗꯨꯗ ꯇꯉꯥꯏ ꯐꯗꯗꯨꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤꯗ. ꯃꯤ ꯂꯩꯇꯦ ꯈꯪꯂꯕ ꯅꯨꯄꯤꯗꯣ ꯑꯩꯅ ꯄꯨꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯕꯗ ꯌꯥꯗꯕꯗꯨꯅꯅꯤ ꯑꯩꯅ ꯁꯥꯎꯔꯤꯕꯁꯦ. ꯉꯁꯤꯁꯨ ꯁꯤꯡꯒꯥꯔꯩ ꯑꯃꯗꯤ ꯁꯛꯍꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤ ꯁꯨꯃꯥꯡꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ. ꯊꯥꯅꯤꯜꯁꯨ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯂꯤꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯗꯨꯅ ꯆꯪꯈꯤꯔꯝꯃꯤ. ꯏꯆꯦ, ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯆꯥꯕ ꯊꯛꯄꯒꯁꯦ ꯌꯥꯝ ꯐꯪꯂꯛꯇꯦꯗ. ꯍꯧꯖꯤꯛꯇꯕꯨ ꯄꯪꯆꯥꯗ ꯆꯥꯔꯕꯒꯤ ꯋꯥꯅꯤ. ꯐꯪꯗꯦ. ꯆꯥꯛ ꯂꯥꯃꯟꯗꯅꯅꯦ ꯅꯥꯄꯤ ꯆꯥꯔꯒ ꯈꯥꯡꯕ ꯐꯥꯎ ꯌꯥꯎꯔꯤꯅꯤ. ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯂꯝꯍꯦꯟꯕꯤ ꯐꯠꯇꯕꯤ ꯃꯆꯥ ꯑꯣꯏꯔꯨꯕꯅ ꯏꯃꯥ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕꯁꯨ ꯐꯪꯗ꯭ꯔꯦ. ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯤ. ꯏꯃꯥ ꯏꯄꯥ ꯍꯣꯏꯅ ꯍꯧꯖꯤꯛ ꯁꯥꯎꯕꯒꯤ ꯇꯧꯔꯤꯕꯅꯤ. ꯑꯗꯣ ꯃꯆꯥꯗꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯅꯤ? ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯐꯖꯔꯛꯁꯅꯤ. ꯈꯪꯗꯦꯗ ꯏꯆꯦ, ꯑꯩꯈꯣꯏꯅꯤꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯈꯟꯗꯣꯛꯄ ꯇꯥꯕꯅꯤ. ꯀꯩꯗꯧꯔꯨꯅꯤ? ꯍꯧꯖꯤꯛꯄꯨ ꯁꯥꯎꯅ ꯈꯠꯅ ꯇꯧꯗꯅ ꯃꯤꯌꯥꯝꯅ ꯀꯨꯝꯍꯩ ꯑꯣꯏꯅꯅꯕꯅꯤ. ꯏꯄꯥꯝꯗ ꯍꯜꯂꯦ, ꯑꯩꯈꯣꯏꯗꯅꯤ ꯋꯥꯕ. ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯥꯌꯣꯛꯅꯒꯗꯕ. ꯑꯗꯨꯝꯅ ꯍꯨꯟꯗꯣꯛꯄ ꯌꯥꯔꯣꯏꯗꯕ ꯈꯣꯡꯐꯝꯅꯤ ꯈꯟꯗꯅ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯕ ꯇꯥꯕꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ. ꯏꯃꯥꯒ ꯇꯥ ꯊꯥꯅꯤꯜꯒ ꯃꯈꯣꯏꯅꯤꯁꯦ ꯌꯥꯅꯔꯛꯄ ꯃꯇꯝꯗꯗꯤ
ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯗꯣꯏꯅꯤ ꯏꯃꯥꯅ ꯑꯩꯕꯨ ꯁꯥꯎꯅꯤꯡꯕꯒꯤ ꯉꯥꯡꯕꯗꯣ ꯑꯩꯗꯤ ꯉꯥꯡꯖꯔꯁꯅꯨ ꯍꯥꯏꯔꯕꯅꯤ ꯃꯁꯤ ꯅꯨꯄꯥꯁꯤꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯕ ꯃꯈꯣꯏꯅꯤꯒꯤ ꯌꯦꯛꯅꯕꯗ ꯆꯩꯅꯥꯅ ꯑꯩꯈꯣꯏꯅꯤꯅ ꯐꯪꯕ ꯁꯤꯡꯒꯥꯔꯩ ꯀꯩꯒꯤꯅꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯗ꯭ꯔꯤꯕꯁꯦ ꯍꯥ ꯅꯨꯄꯤꯁꯤꯒ ꯄꯨꯟꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯁꯤ ꯑꯐꯕꯤ ꯅꯠꯇꯦꯅꯦ ꯅꯪꯒꯤ ꯁꯪꯂꯨꯛ ꯆꯣꯡꯁꯤꯟꯗꯨꯅ ꯃꯨꯜꯂꯒ ꯆꯥꯔꯤꯕ ꯅꯨꯄꯤꯅꯦ ꯏꯃꯥ ꯀꯩꯅꯣ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯣ ꯉꯥꯡꯕꯗꯤ ꯀꯩ ꯍꯥ ꯍꯦꯛ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯒꯤ ꯅꯄꯨꯔꯣꯏꯕꯅ ꯅꯪꯕꯨ ꯍꯟꯅ ꯌꯦꯡꯗ꯭ꯔꯤꯕꯗꯣ ꯅꯨꯄꯤꯁꯤꯗ ꯇꯧꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯁꯛꯍꯦꯟꯕꯤꯅ ꯏꯃꯥ ꯆꯠꯂꯣꯍꯦ ꯀꯔꯤꯒꯤ ꯏꯃꯥ ꯀꯅꯥꯒꯤ ꯏꯃꯥ ꯅꯪꯒꯨꯝꯕꯤ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤꯅꯤ ꯏꯃꯥ ꯀꯧꯕ ꯌꯥꯕ ꯅꯨꯄꯤꯔꯣ ꯑꯩꯁꯦ ꯍꯥ ꯇꯨꯀꯠꯆꯩꯍꯦ ꯅꯁꯛꯇꯣ ꯁ꯭ꯋꯥꯏꯗ ꯎꯠꯂꯛꯀꯅꯨ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯑꯝꯗꯥꯏꯁꯤꯗꯅꯦ ꯃꯥꯡꯒꯣꯜꯒ ꯑꯣꯏꯔꯣꯏ ꯀꯩꯅꯣ ꯏꯃꯥꯅ ꯉꯥꯡꯂꯤꯕꯗꯣ ꯍꯥ ꯁꯛꯍꯦꯟꯕꯤꯅ ꯏꯃꯥꯗ ꯀꯌꯥꯝ ꯀꯥꯏꯕ ꯀꯔꯤꯌꯔ ꯑꯃ ꯆꯠꯂꯝꯃꯒꯦ ꯍꯦ ꯃꯁꯛ ꯑꯁꯤ ꯎꯕꯗ ꯍꯪꯒꯣꯏꯅꯦ ꯇꯧꯉꯝꯕꯤ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕꯤꯁꯦ ꯁ꯭ꯋꯥꯏꯗꯒ ꯊꯣꯛꯍꯜꯂꯛꯀꯅꯨ ꯌꯨꯝꯁꯤ ꯏꯄꯥꯒꯤ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯑꯩꯒꯤ ꯅꯨꯄꯤ ꯃꯥꯅ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯕꯗ ꯀꯅꯥꯅ ꯀꯩꯗꯧꯗꯣꯏꯅꯣ ꯅꯪ ꯅꯨꯄꯤ ꯃꯤꯆꯪꯒ ꯌꯥꯝ ꯆꯪꯉꯦꯅꯦ ꯍꯥ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯃꯥ ꯈꯛꯀꯤ ꯅꯠꯇ꯭ꯔꯣ ꯃꯥꯒꯤ ꯂꯥꯡꯗ ꯅꯪ ꯊꯨꯔꯕ ꯅꯠꯇ꯭ꯔꯣ ꯌꯨꯝꯁꯤꯗ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯑꯩ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯇꯕ ꯑꯗꯨꯅ ꯑꯩꯅ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯗꯅ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯤꯆꯪ ꯆꯪꯉꯣ ꯍꯥꯏꯔꯣ ꯃꯁꯤꯗ ꯊꯣꯛꯅꯕ ꯏꯃꯥꯅ ꯁꯤꯟꯖꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯀꯔꯤ ꯁꯤꯜꯂꯨꯅꯤ ꯃꯃꯥ ꯃꯄꯥ ꯀꯅꯥꯅ ꯃꯆꯥꯒꯤ ꯐꯠꯇꯅꯕ ꯁꯤꯟꯕ ꯌꯥꯎꯈ꯭ꯔꯕꯒꯦ ꯐꯠꯇꯕꯗꯤ ꯅꯪꯅ ꯇꯧꯔꯤꯕꯅꯤꯅꯦ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯃꯆꯥ ꯁꯛꯍꯦꯟꯕꯤꯅ ꯊꯥꯊꯥꯅꯤꯜ ꯌꯥꯔꯤꯕ ꯇꯣ ꯁꯤ 이마가 마다라가 카나가노 나오상가시 나오바 pusillo 뱀마 나와도 pusillo 아두가네 깝실 라우신나라가 나타 떠라가네 파두나 탐나바 따우르소 아이나 하이죠 юм시데 낭부 누시바 가남다 레이 마코이 곤시나가노 까리기노 낭나 아이나 강 sak ꯌꯥꯝ ꯂꯧꯗ꯭ꯔꯤꯕꯁꯦ ꯇꯣꯛꯄꯤꯔꯨ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥꯗ ꯁꯨꯝꯕ ꯉꯥꯡꯖꯕꯅꯤ ꯁꯛꯍꯦꯟꯕꯤ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒꯥꯗꯨꯗ ꯀꯣꯟ ꯆꯥꯝꯂꯤ ꯄꯤꯁꯛꯁꯨ ꯁꯛꯍꯦꯟꯕꯤꯅ ꯄꯨꯈ꯭ꯔꯤꯗ ꯂꯩꯕ ꯎꯕꯗ ꯁꯪꯗꯛꯂꯝꯃꯤ ꯁꯤꯡꯒꯥꯔꯩ ꯁ꯭ꯋꯤꯡꯈꯣꯜꯗ ꯂꯩ ꯄꯤꯁꯛ ꯁꯤꯡꯒꯥꯔꯩꯕꯨꯗꯤ ꯎꯔꯨꯗꯦ ꯍꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯗꯨꯅ ꯏꯁꯤꯡ ꯁꯤꯖꯤꯟꯅꯧ ꯍꯥꯏ ꯍꯥ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯒꯦꯕ ꯀꯅꯥꯅꯁꯨ ꯍꯥꯏꯗꯦ ꯏꯃꯨꯡꯒꯤ ꯁꯤꯗ ꯂꯣꯏꯅ ꯁꯤꯖꯤꯟꯅꯕꯗꯨꯗ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯁꯤꯖꯤꯟꯅꯔꯒ ꯅꯪꯁꯨ ꯍꯦꯛꯇ ꯁꯤꯖꯤꯟꯅꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯅꯪꯕꯨ ꯏꯃꯨꯡꯁꯤꯒꯤ ꯀꯅꯥ ꯑꯣꯏꯔꯤꯒꯦ ꯏꯃꯥ ꯑꯩ ꯍꯌꯦꯡ ꯃꯈꯩ ꯁꯤꯖꯤꯟꯅꯔꯔꯣꯏ ꯍꯌꯦꯡ ꯃꯈꯩ ꯁꯤꯖꯤꯟꯅꯔꯔꯣꯏ ꯀꯥꯏꯅꯒ ꯍꯩ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯕꯁꯤ ꯅꯪ ꯏꯀꯥꯏꯗꯦꯅꯦ ꯍꯥ ꯅꯪꯒ ꯆꯠꯄꯤꯈ꯭ꯔꯣ ꯋꯥꯏ ꯁꯪꯅ ꯂꯩꯖꯧꯔꯒꯦ ꯏꯃꯥ ꯑꯇꯩ ꯋꯥ ꯍꯥꯏꯔꯕꯁꯨ ꯑꯩꯕꯨ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨ ꯑꯩꯒꯤ ꯆꯪꯖꯐꯝ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯑꯩꯅ ꯍꯥꯠꯇꯣꯛꯄ ꯇꯥꯔꯦꯗꯅ ꯃꯁꯤ ꯍꯥꯏꯗꯨꯅ ꯄꯤꯁꯛꯅ ꯁꯛꯍꯦꯟꯕꯤꯕꯨ ꯄꯨꯈ꯭ꯔꯤꯗꯨꯗ ꯏꯟꯊꯔꯝꯃꯤ ꯁꯛꯍꯦꯟꯕꯤꯅ ꯀꯞꯇꯨꯅ ꯀꯔꯒꯦ ꯇꯧꯕꯗ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯏꯁꯤꯡꯗ ꯃꯨꯛ ꯅꯝꯁꯤꯜꯂꯝꯃꯤ ꯇꯧꯔꯤ ꯃꯇꯧꯗꯨ ꯎꯕꯗ ꯁꯤꯡꯒꯥꯔꯩ ꯁꯥꯎꯅꯤꯡꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯏꯃꯥ ꯀꯩꯅꯣ ꯇꯧꯔꯤꯕꯗꯨꯕꯣ ꯃꯤ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯔꯣ ꯁꯛꯍꯦꯟꯕꯤꯅ 이마 싱가레 ꯁꯛꯍꯦꯟꯕꯤ ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯁꯤ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯕꯗꯤ ꯃꯥꯅꯅꯦ ꯏꯃꯨꯡꯁꯤꯒꯤ ꯏꯖꯠ ꯄꯨꯝꯕ ꯂꯩꯈꯥ ꯇꯥꯍꯜꯂꯤꯕ ꯃꯥꯅ ꯑꯩꯕꯨ ꯀꯔꯤ ꯈꯥꯝꯂꯤꯕꯅꯣ ꯑꯩꯕꯨ ꯍꯥ ꯑꯩꯗꯤ ꯏꯃꯥꯁꯦ ꯌꯥꯝ ꯐꯕ ꯃꯥꯜꯂꯨꯕꯅꯤ ꯑꯗꯨꯒ ꯏꯃꯥꯗꯤ ꯍꯤꯡꯁꯥꯕꯤꯒꯤ ꯁꯛꯂꯣꯟ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯏꯃꯥ ꯁꯛꯍꯦꯟꯕꯤꯅ ꯏꯃꯨꯡꯒꯤ ꯏꯖꯠ ꯃꯥꯡꯍꯟꯕ ꯅꯠꯇꯦ 이마 다 타닐보다 싸우이라가 나사기 북자 康得的 탕루바 콩탕도는 것이 하이수 아와바 낭동 레이리베 까리 하이바 낭막나수 앵원다 그런바 누비 오이비다 롱라바 마똥 마뿌로이바 김능시 탕사 팡다보다 농가이나 레이더니 나도 보이니 강 쿠디막 까톡도나 이마 카라카라수 빈톡도나 힘나르세 이마기 몽시디 미임티 힘비나바 감나로이 낭기시 앵원다 따이바 하이부드로 하 ꯑꯩꯁꯤ ꯅꯪꯅ ꯇꯥꯛꯄ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯏꯃꯨꯡꯁꯤꯗ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯀꯅꯥꯝꯇꯅ ꯋꯥ ꯉꯥꯡꯂꯛꯄ ꯌꯥꯏ ꯁꯛꯍꯦꯟꯕꯤ ꯍꯧꯒꯠꯂꯨꯁꯤ ꯀꯞꯀꯅꯨ ꯏꯪꯕꯅꯁꯨ ꯂꯣꯏꯔꯝꯂꯅꯤ ꯐꯤ ꯍꯣꯡꯅꯕ ꯇꯧꯔꯨꯁꯤ ꯂꯥꯛꯑꯣ 이제 ꯑꯩ ꯆꯠꯂꯒꯦ ꯑꯩ ꯌꯨꯝꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯆꯠꯂꯒꯦ ꯏꯆꯦ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯌꯨꯝꯁꯦ ꯅꯪꯒꯤꯁꯨ ꯑꯣꯏꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯦ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯃꯥꯅ ꯄꯪꯇꯧꯗ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯅꯪ ꯊꯧꯅꯥꯍꯟꯒꯅꯨ 이슬 이나우 누시나나 우시 수발레미나시 하이나기브 나트라 이제 아이 강도나 레이바 감지 아이 그냥 강고 할거도 아이 수민이 나모이 반 이카이바 누가 있다면 그냥 막 파오 아스쿠이바시디 강도나 락나가 하우식다다 가리게도 나 복닝 소타리바도 세 갑나도 세노가이디 잠라슬라오 누미당 와이람니
ꯈꯣꯡꯒꯣꯜ ꯑꯃꯗꯤ ꯄꯤꯁꯛ ꯃꯈꯣꯏ ꯑꯅꯤ ꯏꯪꯈꯣꯜꯗꯨꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯃꯃꯥ, ꯑꯩꯗꯤ ꯃꯧ ꯑꯅꯤꯁꯦ ꯐꯅꯕꯨ ꯅꯨꯡꯁꯤꯔꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯒꯅꯤ ꯁꯤ ꯃꯪꯗꯁꯨ ꯃꯪꯂꯨꯗꯦ꯫ ꯀꯅꯥꯒꯤ ꯏꯃꯧ ꯑꯅꯤ? ꯅꯪꯁꯨ ꯇꯧꯉꯝꯕꯤꯁꯤꯗꯒ ꯏꯃꯧ ꯀꯥꯏꯅꯒ ꯍꯥꯏꯔꯤꯕꯅꯤꯅꯦ꯫ ꯃꯃꯥ ꯃꯄꯥꯅꯤꯅ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯤꯒꯤ ꯅꯨꯄꯥ ꯑꯝꯗ ꯅꯝꯂꯩ ꯂꯩꯁꯤꯟꯕꯕꯨ ꯅꯣꯡꯃꯇ ꯍꯪꯂꯗꯦꯅꯦ꯫ ꯂꯥꯛꯇꯨꯅ ꯀꯔꯤ ꯀꯔꯝꯅꯣ ꯍꯥꯏꯕꯗꯣ? ꯍꯩ, ꯅꯆꯥ ꯅꯨꯄꯥꯁꯤꯅ ꯆꯠꯇꯨꯅ ꯂꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯗꯤ ꯏꯟꯊꯣꯔꯛꯄ ꯇꯥꯕ꯫ ꯈꯨꯗꯤꯡꯃꯛꯇ ꯁꯣꯏꯔꯤꯕꯁꯦ ꯅꯈꯣꯏꯅ ꯃꯥꯅ ꯆꯥꯁꯤꯅꯤ꯫ ꯃꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯏꯆꯥ ꯅꯨꯄꯥꯅ ꯐꯅ ꯂꯧꯕ ꯆꯠꯂꯕꯁꯨ ꯀꯔꯤꯕꯨ ꯎꯄꯥꯏ ꯂꯩꯗꯧꯔꯤꯒꯦ? ꯀꯔꯤꯒꯤ ꯑꯩꯅ ꯁꯣꯏꯔꯨꯅꯤ? ꯏꯆꯥꯒꯤ ꯐꯅꯕ ꯍꯥꯏꯗꯅ ꯁꯤꯟꯕꯁꯤꯕꯨ ꯀꯌꯥꯝ ꯑꯁꯣꯏꯕ ꯊꯕꯛꯅꯣ? ꯃꯗꯨ ꯅꯪꯅ ꯐꯅꯕ ꯁꯤꯟꯕ ꯑꯣꯏꯔꯕꯁꯨ ꯅꯆꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯊꯕꯛ ꯇꯧꯔꯝꯂꯕꯗꯤ ꯃꯁꯤ ꯊꯣꯛꯂꯝꯂꯣꯏ꯫ ꯅꯆꯥꯗ ꯊꯦꯝ ꯅꯧꯗꯅ ꯉꯥꯡꯂꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯁꯤꯡꯅꯗꯨꯅ ꯉꯥꯡꯂꯕꯗꯤ ꯑꯉꯥꯡꯁꯤꯡꯗꯤ ꯁꯥꯎꯕ ꯇꯥꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯅꯆꯥ ꯅꯨꯄꯥ ꯑꯍꯜ ꯁꯥꯎꯕꯗꯒꯤ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯕꯁꯤꯅꯤ꯫ ꯃꯇꯨ ꯃꯄꯥꯝꯗ ꯂꯩꯅꯤꯡꯗꯅ ꯁꯥꯎꯖꯤꯟꯅꯔꯒ ꯆꯠꯈꯤꯕꯗꯨꯁꯨ ꯑꯩꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯣꯅꯦ꯫ ꯇꯥꯏꯅꯕ ꯅꯠꯇꯦ, ꯇꯧꯕꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯅꯪꯅ ꯋꯥꯈꯜ ꯈꯔ ꯀꯟꯊꯔꯝꯂꯕꯗꯤ ꯊꯣꯛꯂꯤꯕꯁꯤꯡꯁꯦ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ꯫ ꯑꯁ ꯌꯥꯔꯦ, ꯇꯥꯖꯅꯤꯡꯗ꯭ꯔꯦ꯫ ꯅꯪꯅ ꯀꯌꯥꯝ ꯐꯔꯗꯅ ꯑꯩꯅ ꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏ ꯃꯄꯥꯅ ꯁꯤꯜꯂꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯐꯠꯇꯕ ꯇꯥꯔꯤꯕꯁꯦ ꯇꯥꯈꯤꯗ꯭ꯔꯣ? ꯑꯍꯦꯟꯕ ꯄꯥꯝꯕꯒꯤ ꯅꯪꯅ ꯐꯠꯇꯕ ꯇꯥꯔꯤꯕꯗꯣ꯫ ꯑꯩꯁꯨ ꯅꯪꯗꯧꯅ ꯑꯍꯦꯟꯕ ꯄꯥꯝꯗꯅ ꯃꯤꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯈꯪꯗꯅ ꯄꯪꯁꯤꯟꯅ ꯁꯤꯜꯂꯨ ꯍꯥꯏꯔꯤꯕ꯭ꯔꯣ? ꯁꯤꯡꯒꯥꯔꯩ, ꯕꯥꯕꯥ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯂꯦ, ꯏꯔꯨꯒ ꯂꯨꯖꯅꯕ ꯇꯧꯕꯤꯔꯛꯑꯒꯦꯔꯥ? ꯍꯦ, ꯀꯩꯅꯣ? ꯅꯈꯨꯠꯇ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯃ ꯄꯥꯏꯔꯒ ꯄꯨꯊꯣꯔꯛꯂꯤꯕꯗꯣ ꯀꯅꯥꯗ ꯄꯤꯒꯦ ꯍꯥꯏꯕꯅꯣ? ꯏꯃꯥ, ꯏꯅꯥꯎ ꯍꯣꯏꯗ ꯈꯔ ꯄꯤꯒꯦꯅ ꯇꯧꯕꯅꯤ꯫ ꯀꯩꯒꯤ ꯄꯤꯗꯣꯏꯕ? ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤ ꯄꯤꯗꯣꯏꯅꯣꯕ? ꯃꯈꯣꯏꯁꯨ ꯊꯣꯡꯗꯨꯅ ꯑꯗꯨꯃꯛ ꯆꯥꯖꯔꯝꯁꯅꯤ꯫ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯍꯩꯄ ꯁꯥꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯏꯃꯥ, ꯏꯆꯤꯜ ꯏꯅꯥꯎꯅꯤ, ꯀꯥꯏꯅꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕꯁꯦ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯁꯨꯝ ꯈꯠꯅꯅꯕ ꯁꯤꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯌꯥꯗꯅꯣꯅꯦ? ꯅꯪ ꯅꯆꯤꯟꯒꯁꯤ ꯌꯥꯝ ꯀꯟꯈꯠꯂꯛꯏ, ꯈꯨꯝꯕꯒꯁꯤ ꯌꯥꯝ ꯀꯜꯂꯤꯅꯤ꯫ ꯈꯨꯝꯕ ꯀꯟꯕꯒꯤ ꯋꯥ ꯅꯠꯇꯦꯗ, ꯏꯃꯥꯅ ꯉꯥꯡꯕꯗꯨꯗ ꯍꯥꯏꯖꯕꯅꯤ꯫ ꯏꯃꯥ, ꯐꯠꯅꯔꯣꯏꯗꯕ ꯑꯩꯈꯣꯏꯅ ꯐꯅꯔꯒ ꯂꯩꯔꯤ꯫ ꯌꯥꯅꯕ, ꯅꯛꯅꯅꯕ, ꯆꯠꯅꯅꯕ ꯍꯣꯠꯅꯒꯗꯕ ꯏꯃꯥꯅ ꯐꯠꯇꯗꯨꯅ ꯂꯩꯔꯤ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯪꯒꯤ ꯍꯛꯀꯟꯗ ꯉꯥꯡꯂꯤꯕ ꯑꯩꯉꯣꯟꯗ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯂꯤꯕꯅꯤꯅꯦ꯫ 이마기 모음시디 아이부 눅시버기 말락트러버 삭헨비부 눅시더버기 나마다 아이부 시신나버 말리 삭헨비 비삭나 푸버다기 파뭉다 팜두나 갑두나 레이리 싱가라이 수마 팜다 락니 이마 따서 호이로이나 타박 삭트러버 삭크레 아도 낭부 숨 락버로 나트라가 까리 레이게냐 이사부 까람 레이리버기 이마 숨 락버니다 까람나 빤바 하이버부 하나구마 좀 레이리 까이소 홍보 레이티 나우다 ꯑꯩꯅ ꯉꯁꯤ ꯆꯠꯂꯨꯁꯤ ꯍꯥꯏꯕ ꯍꯛꯆꯥꯡ ꯉꯝꯗꯦꯅ ꯂꯩꯍꯧꯔꯦ ꯅꯪꯕꯨ ꯌꯨꯝꯗ ꯍꯜꯂꯛꯑꯣꯅꯦ ꯌꯨꯝꯁꯤꯗ ꯏꯁꯥꯒꯤ ꯃꯐꯝ ꯆꯥꯎꯅ ꯂꯩꯔꯤ ꯅꯪꯅ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯔꯤꯕꯒꯦ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯅꯅꯕꯅꯤ ꯁꯤꯗ ꯏꯃꯥ ꯅꯅꯝꯃ ꯅꯕꯨꯡꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯍꯥꯟꯅꯒꯨꯝ ꯂꯩꯁꯤꯅꯦ ꯏꯃꯥ ꯃꯁꯦ ꯅꯆꯥꯒꯤ ꯂꯥꯏꯕꯛꯅꯤ ꯑꯩꯅ ꯉꯝꯅꯕ ꯑꯗꯨꯝ ꯈꯥꯡꯗꯨꯅ ꯂꯩꯔꯒꯦ ꯀꯩꯗꯧꯔꯨꯅꯤ ꯁꯤꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯒ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯍꯦꯟꯅꯅꯕꯅꯤ ꯃꯤꯒꯤ ꯃꯁꯤꯟꯗꯤ ꯃꯦꯂꯨꯕ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯅꯤꯡꯕꯗ ꯍꯥꯏꯅꯤ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡ ꯃꯗꯨ ꯑꯩꯈꯣꯏꯅ ꯇꯥꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯏꯃꯥ ꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯑꯁꯤ ꯑꯩꯈꯤꯗ ꯅꯨꯡꯉꯥꯏꯅ ꯉꯁꯤꯗꯤ ꯌꯨꯝꯁꯤꯗ ꯄꯣꯊꯥꯔꯨꯒꯦꯅ ꯂꯥꯛꯏꯕꯅꯤ ꯅꯪꯅꯗꯤ ꯑꯗꯨꯝꯅ ꯍꯦꯛꯇ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯑꯩ ꯅꯄꯥ ꯑꯃꯗꯤ ꯅꯕꯨꯡ ꯅꯅꯝꯃꯁꯤꯡꯗꯤ ꯂꯣꯏꯅ ꯅꯪꯒꯤ ꯈꯟꯕꯗ ꯋꯥꯅꯔꯦ ꯅꯪꯅ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ ꯈꯟꯕꯗ ꯏꯃꯥꯗꯤ ꯑꯍꯤꯡ ꯑꯃꯠꯇꯁꯨ ꯇꯨꯝꯐꯝ ꯈꯪꯕ ꯅꯠꯇꯦꯗꯣ ꯅꯄꯥꯁꯨ ꯑꯗꯨꯃꯉꯥꯏ ꯇꯪꯇ ꯁꯣꯟꯗꯨꯅ ꯂꯩꯔꯦ ꯏꯃꯥ ꯏꯆꯤꯜ ꯏꯅꯥꯎ ꯑꯔꯩ ꯂꯩꯇ ꯍꯪꯅꯩ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯕ ꯄꯥꯎꯗꯝꯅꯩ ꯏꯅꯦꯝ ꯏꯀꯨꯅꯩꯕꯨ ꯂꯨꯅ ꯇꯧꯏ ꯑꯩ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯩ ꯃꯗꯨ ꯈꯨꯗꯤꯡꯃꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯅꯄꯨꯔꯣꯏꯕ ꯃꯍꯥꯛꯇꯨꯅꯤ ꯌꯨꯝ ꯄꯥꯜꯂꯕꯤ ꯅꯪꯅ ꯅꯄꯨꯔꯣꯏꯕꯅ ꯍꯟꯅ ꯌꯦꯡꯗꯅ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯐꯝꯗ ꯌꯨꯝꯗꯨꯗ ꯀꯔꯝꯅ ꯍꯔꯥꯎꯅꯕꯨ ꯂꯩꯔꯝꯒꯅꯤ ꯏꯃꯥ ꯑꯗꯨꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯪꯂꯛꯈꯤꯅꯤ ꯃꯤꯌꯥꯝ ꯈꯪꯅꯩꯁꯦ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯔꯕꯅꯤ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯣꯏꯔꯕꯁꯨ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯣ ꯉꯥꯏꯈꯤꯅꯤ ꯐꯔꯦ ꯏꯁꯥꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯅꯆꯤꯟ ꯅꯅꯥꯎ ꯅꯨꯡꯁꯤꯅꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯏꯆꯥꯁꯤꯗꯤ ꯊꯥꯅꯤꯜꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯪꯂꯛꯂꯝꯃꯤ ꯁꯒꯦꯟꯕꯤ ꯀꯩꯗꯧꯔꯒꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯁꯤ ꯀꯩ ꯀꯞꯄꯤꯅꯣ ꯏꯃꯥꯅ ꯀꯩ ꯍꯥꯏꯔꯤꯅꯣ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕ ꯉꯝꯂꯔꯣꯏ ꯑꯩꯒꯤ ꯇꯁꯦꯡꯅ ꯀꯤꯔꯦ ꯑꯩꯕꯨ ꯊꯤꯟ ꯑꯩ ꯆꯠꯂꯒꯦ ꯑꯩꯕꯨ ꯊꯤꯟ ꯉꯥꯏꯈꯣꯁꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯑꯩꯅ ꯆꯥꯛ ꯆꯥꯔꯤꯉꯩ
Imana saglagtuna aigi kokta kusam haisin aduga yeng aigi isada tarib dakpa mayamse Imana mayhum parituna aibu kanbagi ai khangba ngamdre ai chalagi nang satpa yaroi nanggidamak ai lei aina khudimuk thengnagani Ima tabra Ima karino kuak tawna lak tawna kauribado kaino Imana sakhenbida satlibni sasasibo sakhenbina Imada kari kaya mukyamna kaiba tawramaki nangise nupi mi sang ba thoklaiba kaiduro ha nate nama ingonda nangi nupigi hakanda khut thage hairibro Ima wakoi ngak kaigini Imana sukyamna nabu phatribudu Ima nang phatrigai aishu phaloi Imana pamjaba mada hen saina phangadab nangna nama ingonda asukyamna singnari basi karigino ha Ima singnari sibu ainari Imana matam pumbada Imana aige pambagi mayukta lepa natro aduga ngasina ngamme matagum sakhenbida asuk thina pubiba Mana nang leitaba matamda aina wa mangangbada khumliba masingdudi nang khangbro Ima ai loina khangni imung sida kanana kari satli haiba aingonda minamaga maboran batangi khalakat Hey, natu khaktagi wa taraga nama ingonda aran batalibani ni nangise taungam bisin thi bise mawa ta siran turan paw amuk tamlibani ne se ikai khangdabi nupa phabise Ima ma nei phabanati aina masi pami haiduna satuna lawru khangida Imana mabu yam pamdrabani na ai ngasidagi yumsi lei nangdi yumsidagi sakhiba yaroi adugo nupi sidi ngasidagi ne yumsi lehenba yar Ima mase aigi nupi aina satpa mafamda aina leiba mafamda masu leiba haibase soidrabani adudi singare ina kana ha masi nangi kana adudi ai khangde Ima nasana tum tangjaw adudi nangsu nangi nupida aina tarokpado nang yengnaba tarida namit adudagi thanilsu sauduna magi thabak sufam manakta sakhenbibu puduna satkirami khongol magi nupibu ngangli nasa pumba nangna loina tanto ini ha nangna khalisi kayo nasa singse nupi hidama poglakpa ngangtani aduna mama pai khoidagi matuni helini sakhiba ngangtani hey nasindu pangkumdu kumakanune nangse aina phagadra haiduna sum yengmani nang sai yamna watlabani nasa nupado ngasimuk satuna kaurugadabani aidi kai kaudoiba masana sasakhibane masana dum hanjaraksani ma boina tankhibro nang sinupini nupi oiraga ngathamoi kan nang phattabi nupi di ai ima pokudagi thengnatri nasana purupu namau phawba nungsiba ngamdaba aina thiba imau sidadi nongmuta mana magi nupi amada yenggadaba mityengna yengbaro mataina manau nupi ubada laiduna chatpadawna chatpa natro ado nang mamani mau masi manau anise nasaga makoi hum yananaba nangna singadaba nangna oina kainanaba thugainaba sindu leirene kaigi punsinba mana laktani imungsi thugaibani mana ne hankibaduni aina pamlibasi ngasigi numita nasanu pabu kauruso natrabdi nang yumsida makha tan leiba yaroi khak mathangi numini singare mamada sauduna ngangli nungsinaroi yengsinnagadaba aikoina yana masida imana yamna phatrisibu kaino noina aingonda ngangisibo imana ngangnaba tawba natro imana naudu wolibu khuato kananabu khangba ngamdoino yengeni yengmani yoibagi pukjir nate aina sukyamna mimangsida choplibase nupidugi haktakta natro adunani aina mabu otlibase Ima nangsi phanasu haloi khazikta su wakhal tade haukradi haukre loikre madu sum ningsingnaduna aikhoi punsi supa nungsinada leirasi haibo punsi se kasi hing tamba ngamanate Ima harau kita nungaini leisi hingsi kidorake noi mayamna engonda ahayapa alaman sadana taktun leirene Imana ngamloida boiragana aisu ipamna sakrake karibu nungaidana aina sida leiribasibo adubu kaidoruni khanna leibani Imagi mohongse ay yamna pamtre phare takhoi na to yorabadi hayeng imai satuna akhoi anibu laurasi Ima aikhoi isling naw khanadana nungsina na leisagi asida imana aikhoi gi thongna hapiyo somna sakhenbi madi thanil akhoi ni suwari sai thanil nangsu aiga thengna rubadagi awaba tariko nangda sunatana kari sumara leisatrabi icheki mapamda aikhoi ani na piri basa inhase nangsung da khanna yengo sakhenbi nangi damak aina awaba kaya mayuknabadi kari sukhati ngamsu ngamgani adubu nangna wahi kudingi nasi toribdo madudi torokano kaigi haroi toribani isena phabagi aikhoi ni sumaina leiba phangliba natro tatlamdrabadi sumaina leibadi lardan unabu phaw phanglam loi kamaina akhoi mabung mayamda hatok han khidoiba
ꯑꯁꯥꯏꯒꯨꯝꯂꯗꯅ ꯑꯩꯈꯣꯏ ꯃꯕꯨꯡ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯔꯝꯕꯗꯨ ꯅꯥꯗꯤ ꯅꯥꯕꯅꯤꯍꯦ ꯊꯥꯅꯤꯜ ꯑꯩꯈꯣꯏ ꯂꯥꯛꯂꯤꯅꯦ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯀꯃꯥꯏ ꯈꯪꯉꯤꯅꯣ ꯂꯥꯛꯑꯣ ꯏꯆꯦ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣꯕ ꯁꯥꯃꯨꯅ ꯇꯥꯛꯂꯛꯂꯤꯕꯅꯤ ꯐꯠꯇꯕ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯩꯅꯣ ꯊꯥꯅꯤꯜ ꯅꯪꯅ ꯉꯥꯡꯉꯤꯕꯗꯨꯕꯣ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯑꯩꯈꯣꯏꯕꯨ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯀꯧꯔꯒ ꯍꯟꯗꯛꯇꯤ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯥꯁꯦ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯏꯃꯥꯒꯤ ꯊꯥꯅꯤꯜ ꯁꯛꯍꯦꯟꯕꯤ ꯅꯈꯣꯏ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨ ꯏꯃꯥꯅ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯂꯨꯗꯕꯅ ꯅꯈꯣꯏ ꯑꯍꯨꯝꯃꯛꯀꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯜꯂꯦ ꯏꯃꯥ ꯂꯥꯠꯂꯦ ꯏꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯏꯃꯥ ꯂꯥꯠꯂꯦ ꯁꯛꯍꯦꯟꯕꯤꯅ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯍꯧꯈ꯭ꯔꯕ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯟꯗꯨꯅ ꯄꯦꯟꯊꯣꯛꯅꯕ ꯇꯥꯕꯅꯤ ꯂꯥꯏꯕꯛ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯂꯦꯞꯀꯗꯕꯅꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯈꯪꯂꯨꯗꯕ ꯃꯃꯥꯏꯅ ꯂꯥꯟꯕꯅꯤ ꯏꯃꯥꯅ ꯀꯔꯤꯒꯤ ꯂꯥꯜꯂꯨꯅꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯒꯤ ꯌꯥꯏꯐꯅꯕ ꯁꯤꯟꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯂꯝ ꯍꯦꯟꯕ ꯅꯁꯥ ꯑꯩꯈꯣꯏꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯨꯝꯗ ꯂꯩꯔꯨꯔꯁꯤꯅꯤ ꯏꯆꯥꯁꯥ ꯊꯥꯅꯤꯜ ꯌꯨꯝꯗ ꯆꯠꯂꯁꯤ ꯁꯤ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯀꯣ ꯌꯨꯝꯗ ꯆꯠꯂꯁꯦꯕ ꯏꯃꯥ ꯏꯆꯦ ꯉꯥꯛꯇꯪ ꯐꯝꯃꯨꯀꯣ ꯑꯩ ꯐꯤꯔꯣꯜ ꯀꯩꯀꯥ ꯌꯣꯝꯁꯤꯜꯂꯛꯂꯒꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯄꯨꯟꯅ ꯍꯜꯂꯛꯇꯨꯅ ꯍꯥꯟꯅꯒꯨꯝ ꯌꯨꯝ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯁꯛꯍꯦꯟꯕꯤ ꯏꯪꯈꯣꯜꯗ ꯍꯪꯒꯥꯝ ꯍꯦꯛꯂꯤ ꯊꯥꯅꯤꯜꯁꯨ ꯁꯤꯡꯒꯥꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯅꯪꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣ ꯐꯤ ꯁꯨꯒꯦꯅ ꯄꯨꯊꯣꯛꯑꯝꯃꯤ ꯊꯥꯅꯤꯜꯒꯤꯁꯨ ꯁꯨꯒꯗꯕ ꯂꯩꯔꯕꯗꯤ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯁꯤꯡꯒꯥꯔꯩ ꯅꯔꯥꯏ ꯂꯩꯇꯕꯤ ꯅꯪꯕꯨ ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯃꯤꯔꯥꯏ ꯍꯥꯏꯗꯨꯅ ꯋꯥꯔꯧꯒꯅꯨ ꯅꯪꯒꯤ ꯅꯐꯝꯗꯩꯁꯨ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯀꯔꯤꯒꯤ ꯋꯥꯔꯧꯗꯣꯏꯅꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯌꯦꯛꯂꯨꯕ ꯑꯩꯅ ꯂꯥꯟꯕꯅꯤ ꯑꯩꯅ ꯑꯃꯨꯛꯇꯪꯗꯤ ꯎꯅꯗꯨꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯒꯦ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯐꯪꯈꯤꯗ꯭ꯔꯦ ꯐꯔꯦ ꯑꯗꯣ ꯍꯧꯈꯤꯕꯗ ꯍꯧꯈꯤꯕ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯔꯁꯤ ꯑꯣ ꯑꯗꯨꯅꯤ ꯅꯍꯥꯟ ꯃꯈꯩ ꯏꯅꯥꯎ ꯑꯩꯈꯣꯏꯅꯤꯅ ꯍꯥꯏꯖꯔꯤꯕꯗꯣ ꯅꯈꯣꯏꯅꯈꯩ ꯌꯥꯈꯩ ꯌꯥꯖꯗ꯭ꯔꯒ ꯆꯨꯝꯃꯤꯅꯤ ꯑꯗꯣ ꯅꯪꯗꯤ ꯅꯪꯒ ꯀꯣꯏꯅꯕ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯒ ꯑꯝꯇ ꯂꯩꯔꯛꯇꯕ꯭ꯔꯥ ꯀꯥꯏꯗꯩꯅꯣꯗ ꯏꯕꯨꯡ ꯃꯉꯥꯗꯨꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯗ ꯅꯨꯄꯥꯒ ꯑꯝꯇ ꯀꯣꯏꯔꯛꯇꯦ ꯐꯔꯦꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯏꯟꯖꯥꯡ ꯈꯔ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤꯀꯣ ꯅꯅꯥꯎ ꯅꯨꯄꯤꯅ ꯑꯩꯈꯣꯏꯅꯤ ꯇꯥꯟꯅꯔꯒ ꯀꯩꯅꯣ ꯊꯣꯡꯉꯣ ꯍꯣꯏ ꯊꯕꯛꯇꯤ ꯆꯠꯄꯤꯔꯔꯣꯏꯗ꯭ꯔꯥ ꯉꯁꯤꯗꯤ ꯆꯠꯂꯔꯣꯏ ꯍꯌꯦꯡ ꯃꯊꯪꯗꯒꯤ ꯑꯣꯏꯅ ꯐꯖꯅ ꯆꯠꯂꯒꯦ ꯁꯛꯍꯦꯟꯕꯤꯁꯨ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯄꯨꯛꯅꯤꯡꯗꯁꯨ ꯈꯜꯂꯤ ꯑꯩ ꯈꯛꯀꯤ ꯑꯣꯏꯖꯒꯦ ꯈꯟꯗꯨꯅ ꯅꯨꯡꯁꯤꯖꯈꯤꯕ ꯅꯪꯁꯦ ꯉꯁꯤꯗꯤ ꯏꯄꯨꯔꯣꯏꯕ ꯌꯦꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯩꯒꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯀꯜꯂꯛꯄ ꯐꯥꯎꯔꯤꯕ ꯏꯆꯦꯗꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯥꯅ ꯍꯟꯅ ꯌꯦꯡꯗꯅ ꯂꯩꯕꯗ ꯀꯜꯂꯛꯄ ꯀꯔꯤꯁꯨ ꯐꯥꯎꯔꯝꯂꯣꯏꯗꯕ꯭ꯔꯥ ꯁꯣꯏꯗꯅ ꯐꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯏꯆꯦ ꯅꯪꯒꯤ ꯊꯧꯅꯥꯁꯤꯗꯤ ꯑꯉꯛꯄꯅꯤ ꯑꯩꯁꯨ ꯄꯦꯟꯊꯣꯛꯂꯒꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯄꯦꯟꯊꯣꯛꯅ ꯍꯤꯡꯂꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯑꯃꯃꯝꯗꯤ ꯂꯣꯏꯅ ꯂꯩꯅꯔꯤꯕ ꯉꯥꯛꯇꯅꯤ ꯈꯨꯗꯤꯡꯃꯛ ꯂꯣꯠꯁꯤꯟꯅꯗꯨꯅ ꯄꯦꯟꯊꯣꯛꯅ ꯃꯄꯥꯜ ꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ ꯄꯦꯟꯊꯣꯛꯄ ꯍꯩꯇꯕ ꯃꯤꯑꯣꯏꯗꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯗꯦ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯄꯦꯟꯊꯣꯛꯅ ꯂꯩꯃꯤꯟꯅꯕꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯃꯛꯇꯤ ꯐꯪꯂꯝꯃꯤ